KUKI len tanjariba KUKI SINGGI lam inch MACHET ama FAOBA UKHRUL district ta YAODE haina Nscn na thadrokpa serol amana khangalakli serol asina makha taraduna hai tha sigi tang kundagi hauraga kunga mari FAOBA UKHRUL district ta pangthokadoriba Shirui Lily festival ga mari lainana Meitei community na festival asibu saruk yaba lakpada Athingba Piba amadi Meitei singna KUKI village natraga territory fauraga satpa yaroi haina Kzvv village volunteer eastern zone Athingba thamkibadu akanba mongda condemn tawkibaga loinana makhatana Athingba pidanaba Nscn ayangi maikaidagi warning tarokre Kzvv village volunteer na UKHRUL district ta KUKI singna khundaba mafam kharada KUKI lengi saruk oina fongdorakliba si reject tawkibaga loinana Shirui Lily festival asibu saruk yaba lakpa singda ayet apanamata piba yaroi hairi karigumba Shirui Lily festival asida akaknaba community amada Athingba piba tarabadi maduda Nscn na tumina kak laithokloi haina akanba mongda warning tarokkibaga loinana print amadi social media platform singda Athingba piba warol sing Kzvv village volunteer na makatana thadrokpa tarabadi Nscn amadi naga miyamda singnaba oina lawgani haina sirol aduda palli